Image PAODAM yengbiriba khwai kibikpo tam kuma narem tram nok sabalonina ngasigi marubu pau pijari Kaksing World War II Memorial Run gi homsway edition ngasai lamjeloi lisingani rom nasrok yadna pangthokre Manipur gi law panba yadriba lofom sing asai ikang thokle haina lawthok piduna mathong taba thabuk thorum sing lofat piu haina Irawat Foundation Manipur gi President K.S. Gozen Duangna phondokle Indian Navy gi homsuba Stealth Frigate Taragiri ngasi launch tawkhre loinana Kabi Tingsua FC WYFC amadi Royal FC mai pakre Aujik mapung we pau lobidasi Kaksing runner Kaksing na sinba Kaksing World War II Memorial Run gi homsaba edition ngasi Kaksing na pangthokre kilometer kungama thoi dasmik ama sangba lamsang lamjel amasung kilometer taragi fun run haina Makhal ani thokna pangthokkiba memorial run adu Kaksing AC gi MLA M Rameshwar amadi international boxer L Sarita anina lamthake ngasigi lamjel aduda Tamil Nadu state ki health minister Subramaniam yauna India ki tongan state gi maming leirba lamjel loi kya yauna mioi lising ani romna saruk yaki lamjel adu Kaksing wadi khunjapat ground gi lamtharaga Kaksing gi tongan ba mafam kaya faudna selaba matung khunjapat ground da adumak lamthungpam oike a healthy society and the environment free from pollution haiba paujal puduna lamjel adugi sahi tara nipan dagi kuthama phawgi nupagi kanglukta LR Lutherna hanba Rajipna anishuba amasung manaubina ahumsuba position da take sahi kuntha tawtagi niphunga phawgi nupagi ta NP Singna hanba landing na anishuba amasung sadat na homsuba position take nupagi sahi nifuga taruk tagina yankhai manga phawgi kanglukta Rudresho na hanba Bemol Chandra Das na anishuba amasung bikhayat na homsuba take nupagi sahi yankhai taruk tagi maudra mapan gi kanglukta na Paresh Chandra na hanba Syam na anishuba amasung nimai na homsuba position take Nupigi oina lamjel loi masing yamna laktabana maram oiraga lamthungpham yorokpa khudingda consolation gi manasing oina sel gi manasing pk akhanaba information ama phangbadagi CDO Impal West na khurai kongpal da thibu humbagi thabak sathabada lona thingkhraba lalhum amagi mioi ama point kunthra ga nipan pistol ga konar phagat paga loinana lamgi pata semdok semjin tawduna factland record semr senaba Chandel gi SDC phagat le haina ngasi bauprada leba Impal West SP gi conference hall na pangthokpa pawmising unabada Manipur police ki ADCP Clay Khongsai na phongdokre mang hai signaba ama leibadagi ngarang ayuk angan bada Impal West CDO team amana khurai kongpal sajor laikai da thibu humbagi thabak chathabada lona thingkhraba kalulup amagi mioi ama phagat pangamki phagatlaba mioi adudagi point kunthani pangi pistol ama magazine ama laptop ama mobile phone ani phagat pasungamki Amoromda Thawal district ki manungsana leiba waithauda sathakiba land encroachment gi thawdokka mari leinana phagatkiba mioi ahum gi mathak ta wahang pahang sathabada Chandel gi SDC oina thabak puriba kyamgai Muslim awang lekai dagi MD Nasimuddin kauba mioi ama ngarang phagat pangamkhre haiba mioi asi lamgi pata sendok sengin tawda maru oina senaba mioi ni haibasu khambangamle makha tana Tigatpada phagataba mioi sing asigi mathakta hana lilong PS amadi lamphel PS tasu sapmanaba fake land record sabagi case singda senaba mioi ama su waramba thengnakhi makhata na case asiga mari leinana lakhotpham thokpa thabak sing lakhotlagani chana kangron leiba leipak asida aranba thabak thoram torbadi marali matung inna phangpham thokpa punishment phangba haibasei masana tabani loinana mairoi natabana mairoi lup Yaubigano, Mairoi su, Mairoi gi, Matosum na Tosi, Lina Sarkar gi, Kamasari na Natabatabak, Thorum Singh, Tobigano Hainasu, Mahana Makatana, Fondoki. If you are a student organization, be a student organization. Ataiga Sangaba,
anti-national natraga insurgents kuiga samnagasi tobiganu tofam thokte aduga student oidabasu student gi organization de yawbiganu aduga student nasu student gi thogona fajana chathabi isile ko haini isbe Awang Nungpok State Singi Manungda Ihan Hanbo oina Deputy Director General E da promotion Palakraba Hamilton Naurem Director E DDK Impalbu Representative of Lois role Kaksing Haraute Am Okre Ngasi Kaksing Sumlang the Leba role gi Mipun Sangda Dr. T.S. Ojit President role Kaksing Amsong KS Stombi Hana role Vice President Oramba Anina Thorma Pusing oina Saruk Yaduna Pangtokiba Thormadula Hamilton Naurem na Deputy Director General E da promotion Palakpada Harau Maiba Pungdok Pagaloina Nayan P Yan Biduna Ikai Kumuk Utke Thormapu Oibisingda Pungdok Nakibada Kaksingna Schedule Cask Certificate Head Palakpa Matung Ihan Hanbok Oina Hamilton Naurem Apokpa Naurem Bumsa Kaksing Tolikaina Indian Broadcasting Engineering Service IBES ta Tabak Sangduna Kaksingi Lois Singi Ahanbu Puwari Sam Kibani Makha Tarakbadasu Hen Wangba Famthol Ama Purakpa Namba Orisanu Hainasu Pungdokke Ngasi September Gitang Tramathoi Singan Gasung Kunitoida Kaksing Bazada Public Wet Measuring Unit Ama Installation Togre Masina Potsai Labada Arumba Masing Pai Padi Haibagi Singnaba Kuhanba Kardi Ngamlagani Miam Nasu Machine Sigi Kanabu Lobiu Haina Kaksing Bazaar Business Welfare Board Ki President of Hongdor Lake Communist Party of India Kaksing Local Council Sinduna Ngasi Kaksing Daliba CPI Office ta Conference ama Pangthokre Ngasi Pangthokkiba Conference aduda CPI Manipur State Council gi State Secretary L Thoiren Singh All Manipur Nupi Marup ki Local President S Kainaton Nupi Marup asigi District President Y Betombi Devi amadi All Manipur Nupi Marup Kaksing Local Area ki Executive Member Y Radhe Devi Su President Member Singona Saruk Yake Mifam duna warep kya amasuloki ngasigi loki warep singde crime against child and women gi maramda thengnaba ahal warep singda pension niyam singna piba larik heriba thau phangdriba nahar singda sanaba thabak piba amadi nongmada sangdaba yadra problem sing maroina sana thaknogi problem singi mobile government maram sana lepkadaba haibisini thabum sumna sathagadaba lamyanba hijam irabot ningsing tharum ga mari leinana ngasi Bisnupur district ki Phogaksaw ikhai dagi hauraga Torbung Bangla Phawa Social Service Tawga Loinana Usara Kaya Thakre Ukobit Amuko Gimyeng Makhada Kwakta Amasung surrounding villages and United Club Organization Kasbuko Lamthabung Area Voluntary Association Lava Youth Development Club Phogaksaw Ikhai Maning Lekai Loinana Club Kaya Loinana Pangthokiba Social Service Amasung Usara Thaba Aduda Ukobit ki President Wahangbam Basanta Kasbuko ki Secretary Ramesh Amadi Member Kayasu Saruk Yake Manipur ki lofam kaya lau uba yadaba lau panba horuga nong taraktabrigi lau kangba siba laubuk laukrak satpa kaya thengnare haina ngasi Manipur Press Club ta pangthokpa pawon pham amada Irawat Foundation Manipur President KS Gopen Luang phongdokre KS Gopen Luang makha takibada saliba tha September 5 dagi horuga ngasi September 13 phawbada mahak masana singba Irawat Foundation Manipur ki team amana Manipur ki hosik oiriba labuk ki phibam yangsinba satke haiba yangsinba khongsa aduda lau bayadaba lau siba asina singba khudongsa daba kaya si thengnar kibani phibam masina nong surak labsu hena phibam soksil laba lafom singdadi lau satpa ngamlaroi laumi sing amukasu hena awa mayak naragani haukiba sahi lisingani ga sukna taragma panda Manipur si ikang thokle haina September thada lautokkiduna center nasu madugi senpam amata pibidabasi laibak thibani masidi laumi singbu thoi bidabagal pangkhakni haina lawi maramasina IFM na Manipur lengakta tongan ba demand tali madudi Manipur gi low panba yadriba lofam sing asigi oina ikang thokle haina lauthokpiduna mathau taba thabak thoram sing lokhat piu lisingani sumna trampan thokiba ikang gi senpham athubada laumi singda phangan biu Manipur gi labuk singda ithei lakhong gi mamita hanbiu amadi ithei lakhong gi matangda awang thak ki inquiry commission ma lingduna thigat halu haina phongdokki MSU ki adopt committee ama semjilaga resolution putholpa ase MSU ki mixat thianaba laibak thiba thodongni haina MSU ki president chalambana phongdokhre ngarang masana masabu mahiroini haijaba
कांगबु खरना लुसिंगदुना एमसु हेड ऑफिस ता थोनखिबा थौदोक असि मणिपुर इतिहास ता लेहौरगनी एमसु मिक्सर थियनबा अमदि एमसु थुगाइनबा होनबा लाइबक थिबनी हाइना हौबिजुम चलामना मखाताना फोंदोक ले ngaranggi thokdok asiga mari lenana ngasi thau ground pangthokkiba paumishing unaba amada president makhatan hai manipur gi south sarbu issue kaya da mang tharaga lakhiba sahi 58 ki itihas leijarba mahira lup amani thokliba thodok asina myam amadi mahiroi khunai da samamnaba pokhalle thodok asigi lusinglakkiba sing emsu yaudraba emsu da resignation piramlaba political party sing da join tawkhraba amadi atopa lup sing da yaukraba ngaktani amadi adopt committee semjilaga resolution puthokliba asi laibak thibani emsu executive council na yaba ngamloi haina phongdokpaga loinana ngarang thokiba thodok asigi matangda police complaint tawduna wakat khrei emsu office ta leramba chhatru sing takthokpa nungaijade lekai thangnaboda saidang duna changrafam lawduna leiri mahiroi sing da attack tawbiganu asumara thidek pi haina mahang phongdorni emsu office leiri ngang sing doi ngara kinga takthok pi bodo kuin ngai data sing ngai koi gi makoi ne counter tawra ga ku no wai sana bi gi lum le jai no leiri ngang sing phele bam dana la kai na kan thumna bam dai koi dong jam law ga sing phom law ga leiri be se ko la bi am ti bi sa tru bi je to wi ga no ai koi no policing da koi na intine request sau jai ai bi koi gi mi mission changwa changbi hai ba ta ba sumara do bi do ga mu koi takthok pi na ha matam da moi koi gi yana ba ma gi mu da hai tare koi oi na harassment bi bai koi changa kan da police ga tarang mu da check taw ku check tawa ko search taw ba sing ba taw ra kan ai ko je da ni ta thu pi ra ko ne do ne gam jabang khong na le ba sing se taw bi ga mo ma tam da ko je 144 cha lai ne hai na le ba sum cha lai ne na ni so pi de be se ka pi ra ga ai ko yam smooth oina chen taw na bai ta ya bi bi जिला परिषद असigi manungda leiriba miyamda LPG gas connection leptana phanglakpagi saruk ama oina ngasisu atopam Indian gas service thawal ge khusam naduna ujala LPG connection and distribution program ama khamok part 1 khulakpam lekai da leiba ke lala mandida pangthokre जिला परिषद असigi manungda leiriba khangatlaba beneficiary yakhai manga da lemna gas yenthokpa amadi ujala LPG connection gi matangda ARS su pikiba throm aduda jila parishad member KH Rajmohan atopam Indian gas ki proprietor o budhi amadi laikai asigi ahal singh L Tomba Khuman S Raja Maitai amadi M Rameshwar Singh mana president member singh wena saruk yakhe miyam na Manipur handloom gi pothok sing ase maleng withakta uthok naba hona minasi amadi lengak na commerce and industry department ta pikiba lam acre aniga dasmi kunga taruk adu sengbat sagat si haina handloom production council Manipur president Singtam Luangna phongdor kre ngasi handloom promotion council Manipur na senduna Gandhi Memorial Hall da pangthokiba handloom convention ga mari leinana mahangna hai sahi taragi mamang dagi Manipur lengak na commerce and industry department da permanent oiba trade and exhibition center amadi handloom gi kanaba thabak taunaba lampi khirbasu sanafam khangdana sengut pidana leire madugi tayanabada mafam maduda PWD quarter amadi ate topa thabaki sengut sagat kani haibagi pau tare masi laibak thibani haina phongloke tharamduda urban bank ki retired assistant general manager longjam nilmani handicraft ki national awardee A Lukhoi social activist L Bilasini su sarugyake Manipur People's Party MPP gi hauzik interim president ni haijaba mioi amana sathariba thabak thong sing chanaba yaroi makna yaba mioi singna party da thamba aduga yadaba mioi singna suspend tawduna dictator rule gum salai duna leire haina MPP gi hanagi general secretary SK Marangsa na phonglokhre Manipur press club ta pangthokpa pangwi singu unabada SK Marangsa na hai CEO gi pautak matung ina mikhal pangthokpa matamda vote thadaba yaba hanagi missing mi gi masing asi mafudra ga taruk khaktani masigi mathakta mahutta mioi tara ga nipan henjinduna mioi chama ga tara mari vote thadaba yai haina electoral mingda karamna tholokkibano wafam masigi mayokta court wakat thagat tunasu leibani haike All Manipur Students Union MSU Technopol District Committee na sinduna More Town Parking da leiba look asigi office ta More Working Journalists Union gi nauna thau puba khankraba sing amadi member sing tarang okpagi thorom ama pangthokre ngasigi chamba thorom aduda All Manipur Students Union MSU Technopol District Committee gi president Ningthaujam Tombana More Working Journalists Union gi member sing da t-shirt amamam kudol tamduna pung thawtkhe
ngasi ima kondong lairembi haraubung moreda lainingthok sanamai puya santhok lup morena sinduna sahi khudingi pangthokpa laikhiderba ipa ipu singbu ningsingduna langbal hairusoi thabagi thoram pangthokre thoram aduda moreda leiba meitai laikai manga gi miyoi singsu saruk yakhi MLA K Ranjit na miyam ga loina na sahi kaya gi mamang dagi sunu kendra gi manung gi saruk singda leiba Indo Burma road ki lambi paring sing yauna kendra sigi tongan ba khungang singi manung da leiba lambi gi nak yetta tharaki ba upambi sing ngasidi mapung mari phaba yaure miyam na su thariba u sing mapung mari phadiba phawba ngak senduna hinghanaba honaminasi haina Kasing Khonok Development Committee na miyam da appeal taruk lei Kasing Khonok Development Committee na mapung oiba thodang lauduna Indo Burma road ki Kasing Khonok lamkhai dagi Sebio English School Sandumba manak phawbagi kilometer ahumuk sangba main road ki saruk singda singani subna taratuk dagi sunu kendragi MLA K Ranjit na miyam ga loina thakiba u sing gi makhong sengdokpa amadi lamyanba janata irawat thana lakpaga loina lamtu sit sengba Sendokpa adu da committee ki president Khumuksam Babuna Lusingduna Kasing Khonok Municipal Council ki ward number 8 dagi mioi saniga yankhai mukna saruk yaduna lam tu sit sengba adu da committee ki mioi KH Megasandran hai malem gi oina aing asa gi khalda honglak liba asi kharda oribasu nakthokna bugi pandamda MLA K Ranjit na kendra sigi mafam singda paksana thakiba using hinghandaba yade haibagi wakhalonda sahi khudingi ukhong sengbagi thoram asi pangthokpani haina phongdokki apunba fitness center sinduna mapalak suba state level transformation challenge gi hanba screening asi napal rims road leba fitness center si office ta pangthokre screening aduda participant punna miyoi sani gi mathakta saruk yakhe challenge asi gi final screening sahi asi gi December 13 da pangthoklagani loinana challenge asi gi mega event amadi award yantokpagi thoramna sahi asi gi December 13 ta MSFDS ta pangthoklagani haina apunwa fitness center gi MDY Hamlet na pamuising unabada phongdokre mahal makha tan hai challenge asi namdam masida leiba miyoi singbu masamau fana leinaba amadi Nishagi ipakdagi lapna leinabagi pandamda sinmani namdam masigi miyoi singbu world class body building tamna puba ngamdragasu physically fit oina amadi nishagi lamdagi lapna leinabani challenge asida yaukhiba miyoi khudingmak winner ngaktani challenge asi yamna kupna screening tawraga haibadi fat percentage ningthina yenglaga award pigedorbani haiki Railway ki thabak lobada yelhomi singda ahenba mi thamduna Railways Recruitment Board sembiduna state asigi thabak phangdriba naha singda ahenba khudong saba pibinaba Manipur Democratic Alliance MDA na Union Railways Minister Pais Goyal da memorandum pisinduna takshilagani haina Manipur Democratic Alliance ki convener M Tombi na phongdokre ngasi lamsang haibung pokpi maning laikai da leiba Sangrila Garden da pangtokhiba tongan ba political party mapan apunba body ama oiriba Manipur Democratic Alliance ki mifam amaga mari lenana mahangna hai MDA na thamliba wafam ase Railways Recruitment Board asigi functioning board members sing asi saruk mari thokpagi ahumdi yelhomi sing wahenbiu lenana Railways ki thabak sangbada yelhomi singi oina yamdrabada sada yankhaidi iramda masida poksaba miyoi singda khudong saba piu hai haibana singba wafam kaya memorandum masida yauri haina phongdokhi niyomlana microfinance hangduna miyamdagi namthak tawuna paisa lauthok liba huran basingi mathakta lengak amadi marilindaba authority na law gi matung ina serak pigedabani investor gi maikhum uptuna huran basingi mathakta competent authority na paikhalakpa thabak thoram thingjinaba honaba yaningde haina lamjingba investors group LIG gi president Kangembam samungau na phongdrokli wafam asi major khulda leiba Manipur Press Club ta pangthokiba pawmisinga unabada amada phongdokibani mahak makha tan hai niyom kaina chana kanglon gi wangbada microfinance hangduna misam miyamdagi phongna paisa huran liba singa sigi mathakta lengak amadi authority na miyeng sangduna serak pifam thoi asigumba miyambu namthak tawduna
awaba tahaliba asida lamdam asigi CSO singna tuminna yengduna leithok piganu loinana Bats ek ki makhada khankiba DC amadi SP singsu tuminna yengduna leithokpagi mahutta makhoi da piriba tawdang sing matam chana pangthoktuna investors singi awaba koknaba huran sing si cherak pibiu asing cherak asida amlia haiba kangbu amana investors singi maikhum utuna competent authority na huran singi mathakta lakhot liba thabak thorom singda mathau tawganu haina thingjilakpa akan bamong de yaning de haina phongdoki Manipur lengang na athubada mitai bu schedule tribe lista sahanbiu haiduna ngasi moirang thoibi aun kethel da wakan pham khre schedule tribe demand committee Manipur moirang thoibi aun kethel cooperative society limited all moirang bazar semi loop moirang bazar covid-19 sub committee na punna khosam naduna senkiba wakan pham aduda SDDCM gi working president lieutenant colonel L. Lokendra SDDCM gi General Secretary T. Bigendrazit Salai Kanbadluk ki Vice Chairman L. Gopan Loinana Scheduled Tribe Demand Committee Moirang Area ki Organizing Committee ki General Secretary Y. Samkumar Susaruk Yaki The Lai Yangbam Laikai Clubs Coordinating Committee na Sinduna Lai Yangbam Laikai ki Oina 2022 amadi 2020 ki Class 10 amadi 12 exam da first division da pass tawkraba mioi cham kontra henbada taram oktuna meritorious award yanthopagi throm ama ngasi laiyeng maning lekai da leiba napakhong committee hoda pangthokre throm adu da committee asigi president N Nobin Chandra Singh laifam khunong jila parishad member Larenjam Olendro laiyeng gram panchayat ki pradhan Hijam Tombi Devi amadi committee asigi thokpo kya saruk yakhe Bishnupur Municipal Area Kaiba Yaroi Aingi Wangbada Thangnariba District Singi Miyoi Singa Bishnupur Gilam Khopsinba Yaroi Manipur Government na Thahasi ki tang kunga manga phau gi manungda thabak paikhatrabadi khongjang changsil legani haina ngasi Bishnupur Kaithel da leiba Bishnupur Yanggoi Ningthau Yanggoi leima sanglenda miyam gi oiba mifam ama pangthoktuna miyam gi warep kaya amasu laukhre ngasi all clubs and organization Bishnupur na sinduna pangthokiba miyam gi mifam aduda ex revenue and excise minister K.S. Punil Kanta Singh K. Bhairop Sharma Jatra Singh Sothe O Tomba Ais Komol K.S. Manihar na athoiba mithungnan sing oina saruk yakhi Mumbai gi Majagon Dock Shipbuilders na haikibda Indian Navy gi project 17A gi ahumsuba stealth frigate Taragiri ngasi launch tokre Navy Wives Welfare Association Western Region gi President Saru Singh na jahaz adu gi maming Taragiri haina thonkhibani hairi Saru Singh ase Vice Admiral Ajendra Bahadur Singh Folk in Sea Western Naval Command gi loinabini ton lising ga chama tara lumba jahaz ase Indian Navy gi in-house design organization the Bureau of Naval na design tawani Project 17A gi senthom ase lupa crore lising kunmaga satre ni hairi ahanba jahaz Nilgiri lising ani ga sumna trama pangi September 19 da launch tawki aduga project asigi anisuba jahaz Udaygiri na sahi asigi metra teta launch tawki bani hairi Bangladesh ki Home Minister Asad Uzman Khan Kamal na haikibada Durga Puja manungda leibak adugi puja mafam singda police thamduna nakhan gani Durga Puja manungda thoning de thodok sing thoktanaba warep ase sarkar na lokibani puja mandap singda CCTV camera singsu thamgadori Home Minister Kamal na akhatan haikibada volunteer singnasu mandap singbu ngak senbagi thabak lokhat kani nupi angang singda thodong thiba thoktanaba thoidok hendokpa mieng thamduna ngak sen gani control room thamgani mobile code sing linkatuna khudak ki oiba wayan chathanab su tawgani haina mahana phono ki panbaya badi hokiba sahida komila da Durga Puja mafamda lamhen tuhin singna Quran thamjilambadagi hingsa gi thodok kaya thokhrabani kumsi sahi oina Bangladesh da puja mandap lising kuntrani thoiga chama humni pan hena leirba yai hairi sanabagi pauda Mangal Foundation Hairok na sinduna Hairok Part 2 Litan Makhong da leiba City Club Playground team kungani pan saruk yaduna sathariba hanba Maipak P Memorial Trophy 2022
9A side state level men's open football tournament ki ngasi sani ki ba match singda ahanba match ta apunba FC pu Kabi Tingsoy FC na Panjal ani Swinoda ani shiba match na WYFC Wangjing na DMFC Morebu Panjal ama Swinoda aduga ahum shiba match na Royal FC na YSA Singkhubu Panjal ani amada maiti ba piki COVID-19 na maram oiduna matam sang na lepraba District Football Association Moirang sinduna pangthok kiba ani shuba laikhidraba L Kirani Memorial First Division Football League 2020-2021 winner SYC sagang na oikhre kumbi kangjibungda nganang sanakhiba final aduda SYC sagang na aksa kwaktabu panjal mari amada maithiba peki mai pakraba SYC gi goal sing adu thangjalal kom rengsungam kom Thangjalel kom amadi titipa kom na sankhi aduga aksa kwakta gi amata ngairba goal aduna MD Zahir Khan sankhi final match aduda winner amadi runners up the trophy amadi Seli Manasu piki final match aduda Bisnupur district ki upa adhyaksha and Dinesh Kumbi police ki SI Devdas na athoiba mithungan singwaina saruk yakhe hojik aroibada moroi pau amuna pijari Kaksing World War II Memorial Run gi homsway edition nasi lamjeloi Lising ani rom na saruk yad no pangthokre Manipur gi lau panba yadriba lofam sing asi ikang thokle haina lauthok piduna mathong ta thabuk thorum sing lofat piu haina Irawat Foundation Manipur gi President K.S. Gozen Duanga phondokle Indian Navy gi ahum suba Stealth Frigate Taragiri ngasi launch tawkhre loinana Kabi Tingsoy FC WYFC amadi Royal FC mai pakre ngasi gi image PAODAM sanuk jaba matang se loijire myam am khona khurumje